WAKHALGI HIDEN Thauram asibo sponsor tobirakpa AKHOM Handicrafts Times of Manipurna Laibak Pokpa Numit Khudingi Santok Chariba Sahitya da Yumphamoisaba Thauram WAKHALGI HIDEN Thauram asida mayambu taram nokchari ngasi ekhoi studio da lengsinduna leiriba ABSC ikai khumna zabada matik sarabi ABM khakni saktak chari mahagasi AKHOM YANDIBALA debi ngasi gi episode asida tungan ba sairing sing mayam gi mafamda hari pauzasina soidana lanthok pikani mayam midieng taduna lebiu ihan han bamakta da oza YANDIBALA bu taram nokchari thaga chari TOMTV bu yam nongai jai oza tungan ba sairing sing ngasi lanthok pikani ko adoi namak oza si pofam sana kadai wai dagino AKHOM Handicrafts akhoi gi hariba store sina so sponsor tobirak pani akhoi na tajaba matamda isesu AKHOM Handicrafts hariba store sigi ningol oi ama su oi jari na ditaje to hujingna yum se kadai da panbano haibana singba isegi khara thambiyo ai kom na demela kai da pokse bani haujina sagomal mabudo matila kai da yum panjare ipuroi bagi ming isa kaya surban ai angang ani leijare ai gi puro ming ngambam darambi yam ngai jai ai bi ama oirak pase nauringai dagi dum pambirak pra ai angang orangai dige ibedi am pamjare ibusu yam wan jare class 6 7 adai dige irak basida tumin i phone ide kaino da ai gi ahan singna like pa da nang kari ka to kan irino haibigi amosu leibina like pa ba sare adige amu tumina hegalaga cheiring go jong khochale mo adige amu like tum pa samai toroga ahin ayam igelle igelaga adu oraga su aina ahamba ina ibese saya kanoda sayang da wari mata da ayam ko thaiba adu matung dai sayang da tam lakon punsigi han khoi gi mayam gi mafam da publish tawba haigadra natraga lanthok pangam khiba sayang adugumba leibibra sayang lai amadi phongre aduga ai wari mata se laidile ko ai mase matam khara adi thamjarage na khale sayang china ina pamba hen ba mo aduga isai me su laiba laibida aduga so sayang si dai adum makhata nam chatlage sayang gi lai khana ozana publish tawbi khreba ko wari masasna kana sem sari na thambiri ngasigi show sigi ihan ba sayang isena lanthok piraga di ngai sagani yani ai ni am pamjana i hiba sayang amaka ai lanthok jagi thambiyo masi ibegi marum jo ai jagi haibiyo ai angang ani sure ko ja angang ani mu pi ibe base pi ga aduga nakal amro angang ani mu na ba matam ne ni sigi sayang si igi base somna kana ju kan na ba gi handu iba timing ni adugi kana seba to iba mo somna kana amo jo handu ra bo ani ji ko laga ai je ahama ai kap pe ba kai no ai to du shi bo na adu nga tong to pupulak pa sayang ni adu sayang siga ai ba uri potuga di thim dim mana de ko mana da ba ko gi sayang sigi title maming kari ko banoi se du su thambiyo aduga sayang lanthok piyo sayang si maming na kangkhal ka we changla u haidok tuna ai gi nakta kari gi singnari pida bani aina ayabudu kari no yeng duna lairiba adu pangda ba thiyune ahobagi ahoba ngaktani chuplaro law nunga aina tumliba taimung miyo bisingi ise makhoi kana ju hatlaroi yengu makhoi na ngamlaroi matagum mompakta kanna yepsili yamna chikchinna adubu nakal amadidi iho hore kaya da thoksadri bano sina thokpa hiba miyo bini aingonda thajaba thamlamlaga ningai da tumli makhoi di labuk lamhang umang wamang narak mongsongda chaningai thakningai lektana kangong nari bisingdo pi kho paw mathang aduga ahoba sida akiba amatta yaudana changlao pisak pikna nayang kang na changlao ngaksang ngangna nabuk to chakhaji phak thau aduga hankho yengu aina taibang miyoy babu sumlabani kaidongai da makeup thoklaroi nakhoi lising na pena i thakpada mayeng taroi da miyoy bani chingna ba punna muk thadu i thaklaro la taibang miyoy bagi hakchang digi makhong dara makhut dara mamai dara mamit dara phi kupa yok da ba hakchang kayat leiram gani soidana pangchik ta chi u makhon di thokun mana di sin bani taibang miyoy base chingna ba punna muk thadu akiba amate yaudana i chupu taibang miyoy bidagi i chupu pena chupu yam phajai oza kangkhal hariba sayang si adu icham samba mai composition se ko yam samna iraga su magun se yam leiri haijariba maroina oza na kari phongtok ningi bana magi nunggi oiba wakhalon khara thambira masigi se akhoi gi kangkhal hariba sayang se sida aina haininge bese ko gi taibang miyoy bese
ꯃꯤꯉꯣꯟꯗ ꯁꯤꯟꯅ ꯊꯣꯛꯑꯒ ꯑꯩꯒꯤ ꯏꯊꯧꯁꯦ ꯈꯔ ꯈꯛ ꯇꯧꯔꯒ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯁꯤꯟꯅꯔꯒ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯣꯊꯥꯔꯒ ꯂꯩꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯃꯈꯛꯁꯨ ꯑꯣꯏꯗꯅ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯑꯗꯈꯔ ꯁꯤꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯁꯤꯗ ꯑꯩꯅ ꯁꯤꯟꯅ ꯊꯣꯛꯏꯕ ꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯁꯝꯅ ꯑꯩꯈꯣꯏꯒꯤ inner line permit ki hairo ko somda na laudi ko somda nakal amada iho am horo am chang ani mo adu sigum basina ina haining bise isagi thaudang sing se mingon da sina thoga nungai jaba adugumba gi wakhalon amaga loinana koi gi ozagi han ba saireng kangkhal mayam gi mafam da lan tok pigre yam nungai se aduga ngasai ise na su thambi kre maroina khut thaba matam da short story gumba di hena pambi na ko short story kaya muka di khut thabi khra ba ei sorry da tara trang amuk ti su gre aduga khara ga iraga dum mama pung phara da bane adugo ai iu yadre saireng na sum mai onjala sum chatki budo ada hauzik se saireng da na hena mai saireng da na saireng kaya muk khut thabi khra ba ke saireng de haugi ti selection tawraga di IT mukti leire IT sida pam da khara mulak thoga anu khara hapchalaga ai lai ama phone ba ne hu sem sar bu ngasagi chena larik ama phongbi khrena haibi khre ko masi larik si kari maming kau bano larik sida na saireng kaya amuk kadi yaw bano haibana sing bakra thambi lai matha sari yam bhajai saireng kaya amuk kadi mai manung channa thambi di bano chen saireng 79 khoigi isena tongan ba saireng sing oiro short story sing oiro khut thabirak tana mayam gi mafam da publish to biba ngambira ko haibo afam si thamsage aduga makha tajarak pada ngasigi show sigi ani shuba saireng khoigi isena mutang kalam thokpiu ani shuba saireng je ina maming je ima gi seba na kawre ima gi seba ima nongale hagolasi se brush colgate so hablabani emu yegini yam phabani yam tang khra jani mopa phidak chole ama sidoke foreign gini moja ama jo hapi leirak pada khong do upi gese mananga amata namdabani khompak ta khara di tumlabani mayam dagi di sina khara phabani lehori basing dudi khongbi ho bu yawi ima sa si ju inglabani thao asangbi jamanani acha pochi yam haubani tinana sabani lupaga chaw nasam si ju ipha phare ne ningthina hapi gese Thailand gi samjena ising asabu chu puthoe phajane iru jabi ge besties ki sapona aduga ne ima nangi phanek se yamna thire mi gi mamang di kai re iman malle amma sindok se Delhi gi phanek ne yam yang bane ing chulaw bane hawjik kanna sanari bane ahal ayamba loina masi senara bane chak chabar yabar yeng se ima Punjab ki cheng ahaw bane hawjik ta Europe da ngai bane Bangladesh ki nga ayai basiga chasi thum khara jo hablabni Gujarat ta sabat thum ne sina mineral bottle ne Himalaya dagi ni yamna hawbu ising ne thumli lawbni aikhoi swagi isinga mahaw yamna khena bani namit nana singna ba se more gi hai achani simaga chachillu thumju thumbani yakbani ima aidi chatlagi thenge numit ta khrani daka oroju phone toroko mobile amadi thamamage yam bhajai seidi ani shuba saireng ima hariba saireng sida maroina khoina mi pan tangbugi sanabi gi wakhalon sida khut thabiri saireng si gi matang da kari ahenba wafam khara thambini acha ji gi matang jin aina haijani ge je minung gi pon angta khoina hek nonga bari sine ba ayuk te gi unari ba brush gi dum hore ba sida ge na horen tumam da bu je minung gi pon angta ne ba sigi mamam ta ina ijaba saireng si ina bahuna bada numit kaya ni ga disang biki natraga dum pung amani da dum khut thaba lotion biki bra aina saireng aha matim la bodi dum khotak te irani ba ko eduga labor de ai saireng wa de am changi de amu irani amu ka ani to ga saireng amma de yam rabadi tararak di dum kai aduga pulap iraga am kothalaga am i to bosida yam changi labor de adu maroina khoigi IBM su oibiri ko maroina IB sing sina lohhaning ba thodang sing natraga lawri ba thodang sing gi matang da kari thambining akoigi saita habje samaj ki ming jene ba ma se aduna saita sina akoigi samaj sida semdok ngam yam chawu thodang leba ai bi sing sida ayam ba matam di thoi ba thoba thom yam je sida akoigi saita sida ora ga di adi pa ri ba ming adigi magi ta ri ba sing sina semdok pa di dum khara makhai di ngambra ni de khanse yam nuai jai ise gi wakhalon sing su phongtok piri ado ise ge ya ba lawzara ka break masa amatang lomina se ko yengbiri ba viewers sing mafam dagi aten ba break amatang nizari
Kauna li amadi wana saba potlam sing uda haktuna saba phazaraba leitengi potlam sing nungbi Manipur gi puwari ga mari leinaba laidi sing kabokang na saba potlam sing salai teret ki lengyan fi amadi notice ki mafam kayada saba phazaraba handicraft ki potlam sing phangbiragani Plastic ki mapal tangbagi mahutta mahusagi potlam na saba pothok sing sizinabiyo Lengsin Biraksi AKHOM Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphal East District, Manipur 795008. Labuk sang hala se sen thok lai han se Labuk sang hala se sen thok lai han se December thadagi mas establishment horaki ahobu matamdadi hana koi showroom oine lejaramde hojiti hojiki oina thamai banse da showroom oine lejare hana de koi gi nagampal da koi gi just kano tagi oina sum department amagi oina hamamba khaktang oirame aduga market ta kyam kana ge hai matamdadi market tadi aduki matik mayam su pamnare customer sing na su nobudi nori koi gi se market tadi adu mayam maming leraba branded leraba koi gi jewelry shop mayam dagi di hojik tagi odo complete macha macha oni tawjari adu maming khangbi badi adum phajana dum khangjare aduga market ta kyam kana gai matamdi mayam na market ta leiriba koi gi mamal stagi koi kano lamjing ma jewelry sa kitang di maman tai ko ato koi initially ju oi ba haigadra
ब्रेक की मतुंगदा अमुक हनसु तराम नोकचरी मयामना मियेंग ताबिरिबसी साहित्य युमफम ओइजरिबा थौरम वाखल गी हिडेन इसे वारी मखा सथजरक पोइना ngasai isegi oiba maroina aibi singsina aibi singna loriba thodang singi matangda thanbikhre ko isegi ahum suba saireng amatanga khangkat piraga request tawjari amatanga viewers singi mafamda lanthokpiu aina jam papam jena iba saireng simazu hui olu taibangmi saireng gi maming hui olu taibangmi ayuk yahorapada thong hek hangdokpaga mayuk nei matum tasillaga churi de kulamba huidu makhok pongna lawri ahing chupa ma aina malemse senari bani amambagi taibangda kanana kari tawri haiba nakhoi khangba ngambra nakhoi nadi amamba bu sathina ki ahing chupa ma hippu ai dongna churi da phi matat ama tharaduna ningtham thasu kalen thasu nongju thasu pumna mayuk naraduna aduga yengu namittu panglaga kana kana ubage ugani mathang ahing basu asi basu achum basu aran basu makhoi kari tawbage khangani punamak hui olaba tungda aduna he taibang mi ahing amakha hui olu punamak khangna ba unana ba sopnagi ahing amakha hui olu ya masai hui olu taibang mi ise maroina sairings na kari phongtok ningli bano haibadusu tentamna thambiyu khoigi aran ba haibase ayamana amamba haibasiga yamna kanu asigi am anisi am naksane ba adigi amamba ga aran ba se asigi taningum da leiduse udu hui katane ba koi aron makarba to haiju amamba ahi sumai am chatna hui esi di loi me ibud uromina mogi thogang yam chaung leyeba aduna koi na ma di loi khange ure adu mana machin ngam dingam de huram ma changi haidi hui jina ahi ta na ra khonge adigi ekana ma yamna kainoma to ga chingda ma ta khai hui jina kata ta na ra khonge ma se aduna magi kanu aramis ne khange harabadi koi tabi mi na hui ulakadi puna khangani hase sema ina hui khangaba ma ya ma se hagatani mai dai akoi ni nungai tum lerga moina yumju pura sangi yumde hena mali yumju pura sang bagi oina ina haidok pading amda ba du puna mak uri bane na puna uri bane dumaina hui boina thagat jabina yam nungai jai thagat jaba phongdok jari iche na ngasai haibi hiba matam dai che gi angang su leire ko du maroina ai bi ma oi jaba sei aduki mate ka haiba sinfam se pambiri bane ba maroina kamaina manage to bi kamaina saireng si karam kanda ko thabi bage sigi hanga ko ai yam nungai ji thambi angang ani jele aduga nupi amagi duty se ayuk te gedum hore ko he harba ma sumchit hana para dum adigi dum horna ai tumam da bu ni ko sigi marak sida ai saireng ji kamai irang ni habi ai isa ithana ba dum khalle ni sigi adu ai gi sai ta ji khara choklam ja de haija badare ma thong ja de ga chak thong ni pulak pugum ba khutuk ta kholo ko na mu le ba bu dum thada ba adu ai je angang ang digi yam na chak thong ba haire ko adu saireng jang an iri adu amtadi soidri adu yum palapodagi jina jina injang thong hakta ahum lak sure ngasai saireng mo khoi mutse lak ini mutse lak pagi ini ngabina ngasai aji khol horage angang uchi mena haga ina hone mada sak thongi ngai khakdang dang lak pra mutse natrag atopa karam ba thabak suri ngai daga lak no isena kamaina ga yumda tawbiram ga daba mawong sing do tang haibiyone smasi am mathong cha da thabak ja khoina saijeng iba bisi thaba ma kanna di phi ju bo ro di lambi so ta nga oro itan la kan ni basi ada sigi timing gi daina chal kholo dui ni boyama ga kolom ma dum yawi bra kolom ma kholoi adum yaw jare adum adige ngakta angang gi mana tai pham nga khang po hek la ko si yoi ti he ga ti khang ta pension to ga ta inga icha na pin mama na gi kan kolom si le ga putla i bu jo ma yaw gi angak pamawong ni sena kana hona biriam nungai je aina nga si je thabak si am kom yam sangi har ga ai nga si de thabak jai de saring ko tham i ge i bu ngam de ba ai de nga si thabak jam chelle ha ga de saring je thola kani ba aduna ai ge thabak ka ai ge saring si ga ani si mari de laina de na khanjai ba pukong ko ba chang chang mi saring ka chu i bu ngam de ba ai sima ga haije ge yam nungai je adu chi hauzik la ka dori ba matam sing dang sai short story khara di khu thabe khare kana sem sari hai aduma pu saring da na hena iche se thawai hak sang yaun hona biri ko la ka dori ba matam sing da lyric sing phong ga da ba lai biri bra kari sem sabiri hauzik ki oina hauzik ko ai saring je phong again amu press amu pisalu bane ai amu lag thoi ne mo khitang amu seninga ba hek lyric oina hek phong di bo din adum sening bi gen sum ba la e bi sa asma sum lai jari do ai phong again ai khanli adu matang asida koi gi hangjaning ba wafam amana sum ichi hoina natraga kanagum ai bi sing sina saireng si khudakta any thabak ama tawringai matamda koi wakhalon se lak tori bane ba mesai sat isal horani aduga saireng si thoba matungda ngasai gi sketching haiba tare ngasai chena su thambi khibado
masi para sum kakthalaga ko na mamai thangda yawrak ti haibana singba hanjan na paningba hanjan check tawningba masi matang sida saring amasi khut thakraba matungda koina check tawbagi magi tangai phadaba se kadai wai phawba lei haibasigi matang da khra thambi masi tangai phadaba de hek lairi oina phongjuba adum semdokninge masi mayang gi di khangde ko ai isa gi oina thambi ngasi saring yam sang nam irani ba hayeng nam em le pa ma da saring sum ka amu tieng rani mo adi amu ya kana amu tieng rani ba amu mathang pa kan amu sang ya la ai mami ong thogi bom kyaw saring gi title morning se saring morning i ibse amu sana rak tabum suma to na supen pen de engon da saring kena hek lai oina phonga ga laigire matam da adu matam ai pen adu bok ta dum pen as ai si harum ju phadu ba ka kala ga dum lebida saring je dum i re loi de adu adum pe phong dri phau ba samam na ba ma adum lai ba adum phong ba adu phong ga ne lu ga to asi hairam bidi he khalak do adu si yaw wari se koi matam se su loishila ka dore adu ise gi saireng mari shuba matang ga khangkat piraga lanthok piraga de viewers sing na su soidana pen gani haibu afam se thamsake ai saireng gi mami na rehna gi mapa mari suba saireng ifan nang jina sak yamna phajaye iyan pa ojage lakaya piuge apa mada hayu pige ai rehna gi mapane isa ni pido leisabi phare luhung birage sarif ai gi isa ni pido logbiyo inkhol tak hai pige paisa jo hakke lupa kaya no pige hari dubo es adu diam de kwa yombra cha yombra ama thiruso nayan pa oina na ba ai gumbana adu ma sempham ne yaro rehna gi mapa mayan pa ama phangna na ba koi thi alingar sahar sinba thongna awong awun chauna फजरब कुमहै का लोइना बंबुला थारादुना पांगथोकली रेहनागी लुहंग नुमित ममया नुपाबु नुसीना कोली येलोमदा अमुक ओइरोमदा अमुक ममचा नुपीबु काइनारमदाइ नुमितुदा चावरब होटेल दो पुमचिक चिई मचा नुपीने चटखरब तुंगसिदा मचा नुपीबु नुंगाइना लेमिननबा अल्लाहदा सिनाजे रेहनागी मपाना अमुबो फिजेलना मसा पुमबो कोपसिलगा ngakchang nganglaba mamittu pina popthan thanna thangda thangjilaki mapagi thongda rehna paisa khargi damak yamna laina khaine biki triple talak haiba wahi sina kari su khandana mapurabina masana pigi damak punna mo pithokhrabada upai leite ala da hangjai ala namu lo da sinai lo na ngari aroiba ware adubu miyobidi kanna yetnari kaidangai or kani khangjiba sungam hek ngamdriba phebam amada ngasisu sigi yamna magun leiba saireng ama khakni isegi mari suba saireng asigi matangda wai kharadanga phongdok piram saireng je khogi mase muslim sing ge yamna kaino gim awum poti matang ge yamna anu oina bus aini yam nungai jata ba haitare khabar je kaino phai kaino man india mang din na te ko mapan gi paw sing chi dai sum theng jabada nipi chin sigi awabji sigi ge nga aina masi ijage bini adubu muslim isi inaksinda masigi maramda thudongna waro bulan khanje kaina ai si nupi ni nupi amu oibagi awabadu ubibadamta aina ngasi saireng si ijabane thaga chari che loisilak pa swais ta iche atop khoigi society sing the iche se dum member oi bibra kari thawai sing pubiri kari atopa khoigi saite gi sangsan ayam ai loi samna jai loin ma mogi khoigi saite sangsan chi thabak thom jida loina chaminne adu ai hauji matang khana dang di aina angang pi ibani na kitang ai thawjin toroga ai chakpadi ngam jadre adu ayam de ai samna jai yam nungai jai se ise na silaba tangka ga sida khoigi phaja khraba saireng mayam ama su khut thabiri bani dungda su mai pakpa dugumna ba misak ama dumak oibi ko haibo af masi thamjage thaga jari che iroi loiselak pada khoigi wakhal gi hiden thorma sibu yengbiri ba viewers sing da iche na kari gumba haibining ba lai pratham oigi ba wafam sing kari phongtok pini manipur lai ba ai bi sing sibu hena mayamang da pothopidana sak takpiri ba haidi anoba sing ayam ba best story ko sa ada sibu tamta aina TOMTV bu sa thaga sari yam nungai jai ngasi gi episode asida ichena koi gi studio da matam channeling birak pa duga phajakraba saireng mari koi gi viewers gi mafam da su pabi ba lanthok pi ba aduki matek thaga chage aduga tung da su ichena tongan ba phajakraba saireng short story na chingba sing soidana khut thabirak pangam birako haibo afam asi thamsbaga loinana ise dagi su ngasi gi oina di kaina na bagi yathang lausake thaga chare TOMTV ngasi gi oina di matang asida sahitya de yum phamoi chaba thauram wakhal gi hiden tension jage mathangi chayol mathangi leibak pokpa numita anoba aibi natraga aiba amaga loinana soidana lakchake
ꯑꯃꯨꯛ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯩ